loiraga inak lau khambra puja gi paisa jendoine Hello mayam good morning mayam asidi isagi traditional dress setlaga lai khuramba lai khuramba chatline Biar mama lah mau bawa. Oi mai saksi di loi tung cái ano sira siga lei de mathang ajina number 6 Kumari sta lei re sina makok nang dei mayam ui siga lei re ka do Kumari hiya no hare lu ra kai nak lau khambra puja gi paisa jen doi ne khambra Sigana sak sare saya sak thong jam no khate sa bani na ne मैं आपको सी चाहिए हाँ दुर्गा पूजा मागी प्रसाद चादोनी सिदा मथेन जों लेरे मांग मांग थांबा मी खरा दम हापके निने से आइगी सब्सक्राइबर ओइरा खंगरे कना निने से खरा खगुम नामे मैं टीवी सेंटर द लाई खुरमगा लाई प्रसाद चाबा लोइराबे मतुन देसे रंजिनी के गाड़ी दा तोंगा इसे कल्पतरु होटल मखादा लेबा फिजो मिनुपिदो मोगे दुकान दा चटलिने आबा फनेक सेदम त लौगे मुगा के सेदम त लौगे आइना अदो मयांग असि जै जुम दा चतोइनी अदना फनेक सेदम तंग लौगे मयांग कोइ जुम दा चतरी अदो मुगा दा ओ माय गॉड मुगा दा दम जो Cilu mira nunggu nang kita. Oke, sudah balik aja udah. Notun bazar sudah balik halo. Sudah kan? Driver sudah balik aja udah. Balik aja ya. Kang deh. Nana lagi deh no nana. Hah? Kenana lagi deh no. Bisa beli. No. Lagi puito kenana lagi nam tahay mo. Pandaw na. Pandaw ay di pandaw maming kay kawi. Kanagi mapano? Kano. Alex sabagi. Ada lagi huji kay sa luibadag. Abay lagi mura. Ha? Koi badu balon do kanana lagi ay ba? No. Balon kanana lagi ay no. Na siya lao. Bari kang lagi chong kay chong ay kari ba. Parang na DP ba daw. Mayam tumba ko le ngasidi ko lulu thoe dum khunda ri ne ho se la chinga thara dana ayuk se ru thok ba je khara khara dum ingya ba ko aduna imung da phen tha ba tu di mapa na dum ngang ingi ko lai na dum hai ba du gi di ai se sangoi da thokla ga phen thara ga samkang halli ne ba aduga sigana koi na 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 sigi cycle se thauja ba pamja ba se sigi cycle se leidam tari ma matam len ba wa ni ba ada sigi cycle se leidam ba se yam thina mangon da mata sa re ai tare ko
ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯗꯒꯤ ꯃꯥ ꯁꯥꯏꯀꯜꯁꯦ ꯄꯨꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯌꯨꯝꯗ ꯌꯧꯕꯒ ꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯂꯩꯔꯝꯕꯗ ꯃꯃꯥꯡ ꯆꯠꯈꯤꯕꯗꯁꯨ ꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯟꯗꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯥ ꯆꯠꯈꯤꯕꯗꯒꯤ ꯁꯥꯏꯀꯜꯁꯦ ꯃꯌꯨꯝꯗꯐꯥꯎ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯇꯣꯟꯗꯣ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯆꯦ ꯇꯣꯟꯗꯣ ꯃꯣꯏꯒꯤ ꯁꯥꯏꯀꯜꯅꯦꯕ ꯃꯣꯏ ꯃꯆꯥꯅꯨꯄꯥꯅ ꯊꯧꯕ ꯁꯥꯏꯀꯜꯅꯦꯕ ꯃꯣꯏ ꯌꯨꯝꯗ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯕꯨ ꯆꯠꯂꯗꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯁꯦ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕ ꯁꯥꯏꯀꯜꯁꯦ ꯃꯌꯥꯝ ꯑꯩꯅꯕꯨ ꯌꯨꯝꯗ ꯆꯠꯂꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯦ ꯍꯦꯛꯇ ꯎꯍꯟꯗꯕ ꯌꯥꯗꯦꯕ ꯑꯩꯅ ꯌꯨꯝ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯕ꯭ꯂꯣꯛ ꯈꯨꯗꯤꯡꯗꯅꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯁꯤꯑꯣꯔ ꯌꯥꯎꯔꯝꯗ꯭ꯔꯣꯕꯅꯦꯕ ꯑꯗꯨꯝ ꯌꯦꯡꯕꯗꯁꯨ ꯐꯖꯗ꯭ꯔꯅꯦ ꯈꯔꯥꯁꯤꯒ ꯂꯦꯞꯄꯒ ꯁꯨꯃꯥꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯒꯤ ꯎꯄꯥꯝꯕꯤꯒ ꯍꯧꯔꯤꯕ ꯈꯣꯠꯂꯤꯕ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯌꯥꯝ ꯐꯖꯕꯅꯦꯕ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯅꯝ ꯚꯤꯗꯤꯑꯣꯁꯦ ꯂꯧꯅꯤꯡꯕꯁꯨ ꯐꯥꯎꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯁꯨ ꯍꯧꯖꯤꯛ ꯉꯥꯁꯨ ꯌꯥꯝ ꯂꯩꯔꯦ ꯉꯥꯁꯨ ꯐꯥꯗꯣꯏꯅꯤ ꯑꯗ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯝꯕ ꯆꯠꯂꯨꯔꯦꯕ ꯑꯗꯨꯒꯤ ꯐꯨꯜ ꯚꯤꯗꯤꯑꯣꯗꯤ ꯑꯩꯅ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯃꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯕ ꯖꯥꯡꯅ ꯍꯥꯞꯅꯤꯡꯕꯗꯣ ꯑꯗꯨꯗꯤ ꯍꯥꯞꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯌꯧꯔꯨꯕꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯍꯥꯞꯄꯁꯦ ꯑꯗꯨꯝ ꯇꯞꯄꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯤꯡꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯞꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯝꯕꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨ ꯌꯦꯡꯉꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯤꯜꯆꯔꯗꯒꯤ ꯌꯨꯝ ꯌꯧꯕꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯁꯤꯃ ꯍꯦꯛꯇ ꯌꯦꯡꯕꯤꯔꯣꯕ ꯑꯗꯣ ꯃꯌꯥꯝ ꯐꯖꯕꯅꯦ ꯅꯤꯝ ꯄꯥꯝꯕꯤꯁꯨ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯁꯤꯒꯤꯁꯦ ꯉꯔꯥꯡꯗꯣ ꯄꯥꯟꯊꯣꯏꯕꯤꯗꯅꯦ ꯃ꯭ꯌꯨꯖꯤꯀꯦꯜ ꯅꯥꯏꯠ ꯇꯧꯔꯤꯑꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯣꯏ ꯁꯤꯡꯒꯔ ꯀꯅꯥꯅꯣ ꯂꯥꯛꯏꯑꯅꯅꯦ ꯑꯗꯨꯏꯗꯣ ꯆꯠꯀꯅꯤ ꯀꯥꯏꯅ ꯑꯩꯁꯨ ꯃꯔꯨ ꯅꯥꯏꯕꯒ ꯄꯨꯔ ꯂꯥꯛꯏꯅꯦꯕ ꯁꯤꯜꯆꯔꯗꯒꯤꯅꯦ ꯄꯥꯟꯊꯣꯏꯕꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯗꯥꯡꯗꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯃꯔꯨ ꯅꯥꯏꯕꯤ ꯁꯦꯠꯅꯩꯌꯦꯕ ꯑꯗꯣ ꯁꯦꯠꯀꯅꯤ ꯍꯥꯏꯅ ꯄꯨꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯁꯟꯗꯥ ꯇꯥꯁꯜꯂꯛꯑꯦ ꯑꯗꯩ ꯑꯩꯈꯣꯏ ꯏꯆꯦ ꯇꯣꯟꯒ ꯀꯩꯀꯩ ꯇꯧꯅ ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯦꯕꯀꯣ ꯁꯤꯡꯖꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯟꯊꯔꯦꯕ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯆꯥꯛ ꯊꯣꯡꯉꯒ ꯆꯠꯀꯅꯤ ꯍꯥꯏꯗꯤ ꯆꯥꯛ ꯊꯣꯡꯅ ꯈꯣꯠꯇꯅ ꯂꯣꯏꯔꯛꯄꯗ ꯑꯗꯨꯝ ꯄꯨꯡ 3:30 ꯄꯨꯡ 9 ꯑꯗꯨꯝ ꯇꯥꯁꯟꯈꯔꯦ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯀꯥꯡꯕꯨꯅ ꯊꯤꯟꯕꯤꯒꯗꯕꯗꯨꯁꯨ ꯃꯣꯏꯁꯨ ꯀꯩ ꯍꯥꯏꯅꯤ ꯕꯣꯔ ꯅꯨꯃꯤꯠꯅꯦ ꯍꯥꯏꯅ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯑꯃ ꯅꯨꯡꯉꯥꯏꯅꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯊꯤꯟꯕꯒꯤ ꯃꯤꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯌꯦꯕ ꯂꯣꯏꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯁꯨ ꯃꯈꯣꯏꯁꯨ ꯇꯟꯅ ꯐꯣꯟꯒ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯝꯇ ꯆꯠꯅꯗ꯭ꯔꯦꯕ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯅ ꯁꯤꯒ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯣꯏꯒꯅ ꯍꯥꯏꯅ ꯂꯥꯛꯑꯒ ꯗꯨꯔꯒꯥ ꯄꯨꯖꯥꯁꯨ ꯀꯣꯏꯗꯕ ꯑꯌꯨꯛꯇ ꯉꯥꯏꯍꯥꯛ ꯀꯣꯏꯕ ꯍꯥꯏꯁꯦ ꯅꯨꯡꯗꯥꯡꯗꯅ ꯀꯣꯏꯅꯩꯗꯅꯀꯣ ꯑꯗꯣ ꯀꯣꯏꯁꯨ ꯀꯣꯏꯗꯕ ꯑꯗꯨꯏ ꯁꯤꯜꯆꯔꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯁꯥꯏꯠ ꯑꯃ ꯒꯔꯝ ꯇꯧꯔꯤꯅꯦꯕ ꯃꯍꯥꯛꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯅꯅꯥꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯇꯩꯍꯟ ꯏꯆꯦꯇꯣꯟ ꯂꯥꯛꯄꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯨ ꯐꯨꯔꯤꯠꯀ ꯂꯩꯕꯤꯔꯛꯑꯦꯕꯀꯣ ꯉꯔꯥꯡꯗꯣ ꯃꯆꯥꯅꯨꯄꯥꯒꯤ ꯐꯤ ꯂꯩꯒꯅꯥꯏ ꯆꯠꯄꯗ ꯑꯩꯈꯣꯏ ꯅꯅꯥꯒꯤꯁꯨ ꯂꯩꯕꯤꯔꯛꯄ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯆꯜꯂꯒ ꯃꯥꯗꯤ ꯄꯨꯖꯥ ꯀꯣꯏꯗꯣꯔꯤ ꯀꯥꯏꯅ ꯅꯨꯡꯊꯤꯟꯗꯒꯤ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦꯕ ꯀꯣꯏ ꯆꯠꯅ ꯂꯩꯔꯦꯕ ꯑꯗꯩ ꯅꯨꯡꯗꯥꯡ ꯌꯧꯔꯀꯥꯟꯗ ꯄꯨꯡ 9:30 ꯃꯃꯥ ꯆꯠꯇꯣꯏꯔꯥ ꯑꯩꯅ ꯉꯥꯏꯈꯣ ꯄꯄꯥ ꯂꯥꯛꯈꯤꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯒ ꯑꯗꯨꯝ ꯇꯟꯊꯔꯛꯄꯗꯒꯤ ꯆꯠꯂꯔꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯅꯥ ꯒꯔꯝ ꯇꯧꯔꯒ ꯇꯨꯝꯃꯤ ꯄꯣꯠꯅꯤ ꯁꯤꯜꯆꯔꯗ ꯀꯣꯏꯖꯔꯝꯃꯁꯨ ꯐꯕ ꯁꯤꯒ ꯂꯥꯛꯄꯗ ꯑꯝꯇ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯀꯥꯏꯅ ꯇꯧꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯇꯟꯕ ꯍꯥꯏꯁꯤꯅ ꯇꯜꯂꯛꯑꯗꯤ ꯀꯩꯝꯇ ꯆꯠꯅꯤꯡꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯑꯩ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯖꯨ ꯂꯩꯔꯨꯗꯣꯏꯅꯤ ꯁꯤꯡꯖꯨ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯉꯔꯥꯡꯒꯤ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯅꯨꯡꯗꯥꯡꯒ ꯑꯣꯏꯔꯕꯅꯤꯅ ꯏꯆꯦꯅ ꯅꯪꯗꯤ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯃꯔꯣꯏ ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯁꯤ ꯑꯗꯨꯒ ꯅꯝꯁꯤ ꯍꯥꯏꯅ ꯑꯗ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯡꯖꯨ ꯂꯩꯕ ꯆꯧꯗꯣꯏꯅꯤ ꯁꯨꯕꯥꯁꯤꯅꯤ ꯗꯨꯀꯥꯟꯗꯒꯤ ꯁꯤꯡꯖꯨꯗꯣ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩꯕ ꯑꯗꯨ ꯂꯧꯔꯨꯗꯣꯏꯅꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯦ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯗꯤ ꯏꯆꯦꯁꯤꯡꯒ ꯂꯣꯏꯅꯅ ꯏꯆꯦ ꯏꯃꯧ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯑꯗꯣ ꯆꯥꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯀꯦ ꯃꯌꯥꯏ ꯆꯥꯏꯅꯨ ꯁ꯭ꯋꯥꯏꯗ ꯆꯥꯏꯔꯣ ꯍꯨꯟꯕ ꯌꯥꯅꯕ ꯅꯨꯄꯥ ꯂꯨꯄꯥꯏꯅ ꯄꯨꯔꯣ ꯅꯨꯄꯥ ꯂꯨꯄꯥꯏꯅ ꯄꯨꯔꯣ ꯅꯨꯄꯥ ꯊꯥꯗꯕꯒ ꯌꯦꯡꯉꯨꯅꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯅꯪ ꯂꯨꯄꯥꯏꯅ ꯄꯨꯔꯛꯑꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯨꯄꯥꯏꯅ ꯉꯥ ꯐꯥꯒꯦ
ꯂꯥꯛꯇꯦ ꯑꯩꯅ ꯊꯥꯗꯕꯗꯗꯤ ꯑꯩ ꯊꯥꯗꯕꯗꯗꯤ ꯂꯥꯛꯇꯦꯅꯦ ꯑꯦ ꯉꯈꯥ ꯃꯤꯠꯇꯥꯡꯕꯤ ꯉꯠꯇ ꯂꯥꯛꯑꯦ ꯄꯥꯏꯟ ꯍꯨꯜꯍꯟꯗꯣꯏꯃꯤ ꯉꯁꯤꯗꯤ ꯅꯃꯨꯡ ꯃꯅꯝꯁꯦ ꯍꯧꯗꯣꯡꯒꯤ ꯆꯥꯛ ꯃꯥꯜꯂꯤ ꯂꯥꯛꯇ꯭ꯔꯦ ꯀꯩꯅꯣ ꯇꯥꯕ꯭ꯔꯣ ꯀꯩ ꯏꯟꯒꯤ ꯃꯈꯣꯟ ꯇꯥꯕ꯭ꯔꯣ Oh my god, kay wano niya. Ay, take ini ni. Sang dry siya. Eh. Kayo sang dry siya. Sarang to sang eh. Sarang to ni puti buta sang ali raw jaba. Puti itu di loksa lo. Sarang mare marung kokli mare nuba. Ha. Kayak gitu. Coba. Nana singa apa? Itu marum maca pukli mare do. darling, you kering aja. Mamang na thara do mai ka piu ya. Ba handak ilang na ba piro ko. Kadawdo ni singdo. Pawe. Roma. Kite, nushi. Golu. Chikladi. Chiwe. Mamay hai si. Mamay hai di chiwe na tra nuba. Ai hui chati na ki ba mi na ba. Hui je kau ba ta mamay papa hai kau go. Golu. Mama kang bani. Kali ki ra bani. Mama. Lag chang la. Lag cái chung Mama, sigala. Golu. Hey. Hui. Tiung. Chalo sang chalo. Kijay. Ai chu kijay. Mama layan. Lang ba. Nam thi ba na nang massage. Kwa hek pa mi manam. Golu. Hey. Ada kita coba canggih. Golu. Kau ni. Kina makiri ba? Kasi wala buhay di tayo nito. Datham. Chang de bo. Babae ngon lang na ba daw ngon pinaw sigada mo. Lang ba daw. Yang kan hung pili
Thì bút thảm nó chẳng là đi vào cây ngàn nó tên là vậy. Vâng. Không này quá. Ôi buồn. Ông người câu rồi. Xoay được rồi. Xoay được chứ không nào để có phá cả đâu. Đấy đó. Được. Nga dồn là mi ma này. Nga dồn là mi ma này. Sao này nhiều quá. Nga ba này nhiều quá. Du dress to kai deno tai đâu xem video da. Video dam tai đâu du dress to kai deno. Pandau na lai video ba. Pandau ai di kanano. Ang Alex Tatonim papa na. Alex tatong gi papa na. Adu frito. Yengen frito. Phachai maning lai thoro. Wow, phachai ngang gi puri se. Ang Toy Story. ज़्यादा हो गया शायद Phi tôi lại không tôi là bắt riêng kìa. भगवान को मेरा खुशी पसंद नहीं है Chलो चलो चलो. Phi là không tôi sang ăn hôi chặt bắt đầu ra cả này. À pha đêm mày am. Nana. Nana. Ba hôm nay đã có sang rồi. Mà xem mà man thâu thì nó này lu nó tàu vào thì nó này ngao này và ngang gì không ra. Chẳng chỉ ta đi hai đi vào. Còn nó chưa lấy rồi ạ. Aku di Yumda Chatpasida ni na uho dress ni pakai. Uha tiya ka tarai mara chai je lai bana. Siguro kaliti Yung ye. Tiya ka tarai ba. Tôm đây tarai ngon đấy. Si chuẩn bị cái kai nó lấy được đó. Si chuẩn bị sẽ. Xuân đấy tiếc lấy mà đấy. Adagi siga pendel khalam bado si mathakta khalam bado adu ida haidara video ada di ure duga kesum video namba ngamau da khoi lai di video nam jaga dab ne ba aya ngasi je thauze numit oi bani na ne lai thada na de yam hayang Friday numit oi na thada ba yai ba Sodoga da zu ngasi lai am ta thada na de hai ba ne mafam mayam ma de thabudi thada na ga re khoi siga di am thada de Silchar station gi mandir ne ba sai yam thada na de ma ja de papa ma ja de si lai thada ba chat loi mi lai thada bro ngasi ya lai thada bro tangang kopi lai tri kai kino lai thada ba yaw ro ga lai me ba lai thada de ai ga si hayang thada ni ai lai kya ka thada bu ra ke ha uni Yumda ai kun yang mungsi ni le mau tu ma sak kam ya sala ke na ma papa ko wang ma ne ni na na sia ha le kum tu sala ni papa ko wang ma na re ngang sia